Online Manipur YouTube channel swing bir mayam pumnong ko Amuk Hanna Nongmei hanbadam na maru iba update ama thamjage kang leipaki mairadagi Phelzang Khundagi Amuk Hanna Nongmei Kapsillakhre Kuki militants ng Technopol District Machi Police Station kon bahirok tagi kilometer kun tragani pan rom set laga leiba Phelzang Kuki Biles managta nga sinung tinpung ahungga makai rom taba matamdagi Amuk Hanna Kuki militants ng nakulngaku konjasing ki mathakta Nongmei Kapsillakhre Nongmei Kapsillakhre adu hojik phawbagi oina dinakal ani mukta asok apan yawbagi paw phangbangamdri ningsing bayabadi haukiba tang taragani thoida Kuki militants ng Nongmei Kapsillakhre tulur lanta silakpada kulngak libasing na handuna Nongmei Kapnabada kulngak pu kunja ahum asok apan nangkiba laikhrabani aduga mathengi update asna BJP ki election manifesto pongkhre Manipuri Erangi Matangda wafam amata palakidre CAA Uniform Civil Code amadi One Nation One Election chat hanagani Narendra Modi Taragani Pansuba Lok Sabha Mikal Gambari Lena BJP ki election manifesto pongkhre Modi ki guarantee 2024 haina mingthonba Sankalp Patra haina sukhangna manifesto adu Prime Minister Narendra Modi na lusingdon New Delhi da leba party sigi office ta pongkhiba manifesto asida Manipur ki oiba akakna wafam pandrabasu awang nongpok lamdam da leiriba state chingi marakta tokleba inter state border gi site na loisinna ba ising isau thorokpa matamda ningthina thengnana ba infrastructure development da kumang sabsin ba khongthang lokhatpa ek is policy ki matik saba thong amo hinna bagi tamakta thabok thorum sing khumang sabsin ba yauri manifesto asida awang nongpok lamdamda afaspa lauthokiba amadi insurgency sada humdraga mathoi gi sangda hankibagi matangda supali BJP ki election manifesto phongladuna Prime Minister Modi na phongdokhibada Bharatiya Janata Party BJP na lenga Amuk Hanna samlaklabati National Civil Code amagi makada mipum khudimak sapma na ba mideng di yengada uniform civil code chat hangani loinana BJP ki Sankalp Patrana India ki maru ebe yumbi mari na hasing nupi singna Laita lairaba sing amadi longmi sing gisakut tawrang da henna khomang soksil halagani BJP ki Sankalp Patrana India gi maru oiba yumbi marina ha sing nupi sing lairaba sing amadi longmi sing de henna mapangan hablagani leibak asigi mi khudimuk na BJP gi Sankalp Patrabu khawrang na ngainari mamangi hauki sahi tara asida BJP ne party sigi manifesto da yawbo wafam khudimuk thabu oina pangtok tuna lakpana masigi marumda asoba maram amalairi Sankalp Patrana leibak asigi maru oiba asoba yumbi sing hena mapangan kankala lagani leibak asigi sahi humdrangwa gi mathakta leiba mi khudimuk Ayushman Bharat Yojana gi thabuk thorum singi manungsan na pusilagani ahal oiraba singa khwaidagi maru oina yengsingadaba asi makhoi gi haksel gi khudungsa daba ana yek thengnar ko matangda karam na lengba ngamhangadabage haibasini haibo wafam asi middle class ta leiriba singi oina hena khana ningai oiri BJP na hojikti leibak asigi sahi humdraga mangagi lengda leiriba mi khudimuk Ayushman Bharat Yojana gi manungsan na pusilaknaba Sankalp ki khongthang asi paikhalakpani Prime Minister na makata raduna free ration scheme asi lakadori mathangi sahi manga asida su makata na sat hangani haiba asi mahaki guarantee ni mudro yojana gi makhada lobo yaba loan gi senfam lupa lakh tara phabu oiramba adu lupa lakh kun hengalagani scheme asi industry 4.0 gi matam asida yamnamak mathau tariba ecosystem gi masak sing sengatuna malemda sangsinna ba hona bada anoba mapangan hapnaba oina Sizinagani haibagi thajaba lei imung crore kaya gi electricity bill zero da hanthana ba thabuk paikhat kani leibak asigi ahenba bullet train ahum amagasu thamlagani Bande Bharat train gi tongan ba mo hauduk lagani BJP na Bande Bharat train sing leibak asigi mafam sinba thungna selhan lagani Bande Bharat ki model hood Bande Bharat sleeper Bande Bharat chair car amadi Bande Bharat metro lebak asida lehil lagani mipum khudimak na One Nation One Election gi wakalun hena mayek sengna khangana bo warep amaga loina na malem da sangsin gani BJP na Uniform Civil Code UCC gi asi lebak asigi mipum khudingmak ta mathau tai haina lawi India gi infrastructure hena fagat hanbada mideng thamgani kunga mathoi suba sahi sagi saukhlaba India gi foundation hena mapangan kankan hangani masigi damakta infrastructure ahum social infrastructure physical infrastructure amadi digital infrastructure fagat hangani social infrastructure gi damakta noba mahai loisang hangdok lagani physical infrastructure ki makhada highway sing railway sing amadi airway amadi water way singi matam gusuna ba mong semgut ke bagi thabuk henna khumang sausina paikhat lagani digital infrastructure dagi makhada 5G network henna pakthok chokthok lagani 6G gi matangda thabuk paikhat paga loinana industry 4.0 thamduna digital infrastructure semgut na ba wakalon thamli loinana tribal heritage maramda thijinna ba henna pukning thagut kani
मसीगीदमक्ता डिजिटल जनजातीय कला एकाडमी लिंखटलगनी हाइबा वाफम थमकिबगा लोइनना ट्रांसजेंडर सिंह आयुष्मान भारत स्कीम की मखादा पुसिलकना वरेपसु लौब लेरे हाइरी अमरोमदा प्राइम मिनिस्टर लुसिंगदुना पार्टी सिगा तै लुसिंगबा कयागा लोइनना न्यू दिल्ली दा रेबा बीजेपी की हेडक्वार्टर दा पोंखिबा पार्टी असिगी इलेक्शन मैनिफेस्टो दुदा 10 tier of good governance and the Vikas Modi की guarantee for गरीब परिवार जन मिडिल क्लास परिवार जन नारी शक्ति young citizen sustainable भारत योजना यावना तोंगान तोंगान बा guarantee ता कुनगमंगा यावरी manifesto असदा मणिपुर की ओइबा अककनबा वाफम पंद्रबसु अवांग नोंपोक लमदम की लेरिबा स्टेट सिंह की मरकता थोकलिबा इंटर स्टेट बॉर्डर की सयनबा लोइसनबा इसिंग इसाउ थोकलकपा मतमदा माइ पाकना थेंगनबा इंफ्रास्ट्रक्चर चौकट हनबदा हेना मिटिंग संगबा एक इस पॉलिसी की मतिक साबा थावोंग अमा ओहिन्नबगी थबुक सा थौरम सिंह हेना खुमांग चौसिलगनी यावरी मैनिफेस्टो असिदा अवांग नोंपोक लमदमदगी अफसपा लौथोकिबा अमदि इंसर्जेंसी चादा हुमद्रा माथुई की सांगदा हंथनकिबगी मतंगदसु पल्ली मसिगी मथकदा कॉन्स्टिट्यूशन दगी आर्टिकल 370 लौथोकिबा यूनिफॉर्म सिविल कोड अमदि वन नेशन वन इलेक्शन सत्ननहनबगी मतंगदसु मीटिंग थमली सही असिगी अंगनबा सरुकता उत्तराखंड पालिबा बीजेपी लेंगाक स्टेट असिदा हाना सत्नरंबो लुहोंगबा डाइवोर्स अमदि अतै सिविल इशूसिंग मतंगदा लाइनिंग मरी लेनबा पर्सनल लॉ सिंग लौथोक्तुना यूनिफॉर्म सिविल कोड नमहुन सिंदोकपा लेख्रे असम की चीफ मिनिस्टर हिमंत बिस्वा शर्मा नमहा की स्टेट पोलीगेमी बेन तौगनी अमदि यूसीसी सत्नहनगनी हाइन स्टेट अदुगी मियामदा वासक्तुना लाक्लिबनी वीडियो सिंग बिबगी दमक्ता मयाम पुमना को अमुक हन्ना थगचरी अनोब अपडेट की दमक्ता ऑनलाइन मणिपुर यूट्यूब चैनल असिबनुक्सी बिदना सब्सक्राइब तौबिरमो थैंक यू